Manipur News channel mayam taram loksa boloi na ngasi maroya pausing pizari Manipur Police Official Facebook page ke wafam aran bani kaide mangbi sawadi bigi mihat kamai lena Manipur Police ke official Facebook page ta thasigi unipan thador ke post amada mihat adu senariba ani suba accused KS Kananbala Alliance Daneshwari asigile pamyari po wangkem haina paliba aran bani haina wangkem youth club ke serol amana hairi arana pausina kulleba myangi manungda kullasigi mingchat thiba amadi kunja singum chawnaba thole kupna thikala matungda mihar asida senai hairi bamyo esi yari pok wangkemdagi dinatte haina confirm tawre arana pausibu semdok laga asumba lepam hapi tuna Manipur Police na leba myangi samunaba koknaba sengdok piu lena arana pausibu hapi riba Prince and Electronic Media singasu semdok pinaba haira polwe na khaidem ongwi sawadi bigi mihar asi akan wongda condemn tawi haina serol sina makhatari illegal immigrants masak khangtok laga maram dahalanba habasi BJP gi phiremni Amit Shah eba asi mafam khudimak ta leiriba illegal immigrants masak khangtok tuna makhoibu masa gi maramda soidana halangani mito masak khangtok amadi makhoibu maramdamda thaki habasi BJP gi phiremni haina Union Home Minister Amit Shah na photokre apamase hojik Assam khungchata leiriba Amit Shah na ngarang Nagaon district ki Dotuwa da leiba development project of Badadraba gi Laksang Sangkapi Thurumda Miyamda Pungtokibani Amisan Makatana Hai Assam Chief Minister Hemanta Biswa Sarvana Lusingba Lenga Asida Assamna Lenama Bangladeshi illegal immigrants Tangkak Daina Madam Dandahalan Kre Masida Junatan State Azu Dahan Bigi Wang Model Lam Kopchandana Kundalita Ramba Bangladesh Masa Kya Sulenga Na Eviction Drive Tadana Tantokre Masiki Demuta Assam Lenga Kulusing Libas CM Hemanta Biswa Sarvana Equipana Mona Thakaton Tui Assam Habasi Shriman Shankar Dev Bagi Pona Pulanda Amani Asigumba Seglaba London Masida Hura Lonada Lona Changsalakiba Bangladeshi Sing Lehendaba Haibasi Yamnamuk Chuma Thaba Amani Bangladeshi Sing Asin Aingi Wangmoda Lam Kopchandana Leramba Mafam Asimiyamgi Lai Kurumpam Prayer House Oina Sanaba Amisana Assamgi Miyamda Subjection Toki Amisana Maka Tadana Jahi Lising Sitna Congress na Assam Lengak Paituna Lakibda illegal immigrants bu Yokatuna Thamlambani Makoina illegal immigrants bu Ainiyaba Maongda Matam Sana Lehelakibani Hairi Angel Chakma Misida Manipur ama senare CBI na tiganana demand torukli All India Chakma Student Union na December kunwa da miyoy khana phuwada lekidraba Angel Chakma gi misi residential motivated case ne haina lobo lena Central Bureau Investigation na tiganana ba tasalagli case adugi matangda Jharkhand Police na tigatbagi thabak satharibadu thajaba leitre hainasu pungtoragli Angel Chakma miyoy adu Border Security Force da constable oiba miyoy amagi masanupani adu hojikna New Delhi da Master of Business Administration MBA tamduna lebani liba thasi mapanda miyoy kharana tamchina purambadagi lakanaki madagi matungda December 15 da lakanaba ngamdana lekidabani Angel Chakma gi manaw nupa Michael Chakma na pungtorkibida tawng adu jat kusu khaiba amadi phajadaba wahai otasina duna pu cheiba amani hairaki case adugi matangda Jharkhand Police na thikapagi thabak chathaba hokre case adubu Tigaliba PD Batna Hindustan Time da Pungtokibada case adu jat kusu mari lenadaba amani case aduga mari lena tigatpada phangba report ke matung ina Michael Chakma amasung Angel Chakma ga Manipurdagi lakwa Suraj Khawas kaumiyo emaga lakminaba atoba miyo mangaga loinana salakui market jetna rakhi maduda utuwa tupsin aduna Angel fu sebi thabak chathakibani pawasigi matung ina case aduda miyo taruk senabagi manungda ngadi phare miyo sing adu Abhinas Negi Choria Raspur Sumit Ayus Bodoni Kauba Uttarakhand gi miyoy ni aduga Suraj Khawa hairu miyoy adudi Manipur gi lakuni aduga case adu maru oina Janariba Nepal gi Yagia Ras Swathidi phaba ngamdana leiri mahaki mari makong takpa ngamba dalpa lesing kunanga gi reward authokle hairi IDP singi khongjang January 32 lok baban da thomjanana warep lokre taluk Iran maram odagala jenadan leiriba internally displaced person IDP sing masagi memda hanjanana bagi matangda lenga matik sabat thorang lokolak tabagi mayokta kokomina IDP singa lenana January 32 lok baban tamna khongchat ama chatlagani ena masigi matangda IDP sing amasung kokomina punna thadorbu serulama dahai hokiba tha kaya gi mawangda IDP sing masa masagi mayumda hanjanana bagi matangda kaya hana memorandum pisandana wakat karbasu governor yauna mai lenaba authorities singna mathok taba thabuk thorum amata lokolak polektri lekanga thake matam haukrabasu hojik phawa IDP singna hanjanabagi matangda masak thokba thabak amata pakhalak polekte towan relief camp singda matam sana sungjaphum lawdana lerakliba IDP sing masagi mayumda hanjanabagi mapung phawa thorang amata loktok polekte lok baban amadi state administration na IDP singbu thausadabagi mawang asi yaningda phuktok oina
January 2022 lok baban tabna khungsat ama chatlaga hiram asigi matangda governor ga asengba warol ama khanaba honargani phirep asi isam chamna lorkiba nate haina poladuna January IDP singi matangda administration gi makedagi batam sana karigam wafam amata phungtorktaba niyamda pegi thajaba thabak oina pangtorktaba January singbu asoi angang yaudana samsa gi memda hanjanana thorang lokholaktabagi mayokta governor ga haktinana unaduna sapchaba ama khangtoknana phirep lorkibani IDP singna karigum makhalgi kudongchaba ama piyu haibanate leba asigi constitution na right ki matung ina isa isa gi memda hanjanjagi haibani Okomina IDP singda kusumnaraga democratic oiba maungda ingtap na sakadariba kukchatni IDP singdasu masa gi memda hanjananaba state administration na mathau taba thorang lokholaktabadagi holakpa afabada punam administration na teksa pugadabadi hairi Matang chehidagi recognize tawdaba school sing atopa school da attest tawraga exam thaba yaroi phesok laliba sahi solisini kuntaruktagi recognize tawdaba private school sing amadi higher secondary school sing na atopa school da attest tawdana exam thaba yaroi karigamba tharamba thenarabadi madda thorakpa afafata daita pumba masa masana pujagadabni haina bosem amadi kosem gi ayaba yaudana school chalaidana basu federation student organizations angleipa phesok na tuition wa thamlali phesok cherol mudda mathaki wafam ase phungtor polena hiram asida bosem amasung kosem masu yang bidana solusini kuntaru asitagi makatana siguma thawong sing asi thondana ba thabok lokal piu amadi akan ba action lokal piduna asigumba thawong sing asi kudakda lefan biu amaromda sel karagi demakta attest tawdana aya pibireba private school adet school government school sing amadi attest tonnabu honari bisingi mathaka jum matik chaba cherak ri lenaba authorization pigani chamjaraba mairesing amadi mama apa singbu namthak tawgi thabok kudakta lekadabani hairi Assam Meghalaya the inner line permit system chananaba demand torokli High New Trap Integrated Territorial Organization Northeast Democratic Alliance Chairman Oiba Assam Chief Minister Oiba Hemant Biswa Sarmana Mahaki Pangal Thona adu senaduna Assam amasung Meghalaya yauna awangpok state kudimok inner line permit chananaba tasankre awangpok ta hujik oiba security demography amasung sovereignty gi waphibam asi yenglaga thosil adu pakhatkadabani haina hitona Chief Minister da President Memorandum adu da phungtokhi Bangladesh ki interim Prime Minister Muhammad Yunus na sina ada hantak ta chatana wari sanakiba amadi oirakliba Piyam sing adana maram oiraga awangpok state singda tangdu leta adaba ama tholakpa yai chicken neck haina khanariba Siliguri corridor asigi matangasu choina panwa phum ama oirakli Tuana phungtorapagi matungina dana lamjingba yenetngai oiba amasung leba asigi interest sokwa phong kya phungtonarako leiri Bangladesh da rajniti dangdu leta da piyam ama leibna maram oiraga Bangladesh masa kya awangpok state singda changchalai masima security amasung demography da sobusingna amani Chief Minister Hemanta Biswa Sarmana awangpok miyamgi yenglaga khantagadabani Bangladesh ka nangna leiriba chikan haiba asida wafong kya phungtonarako leire Congress da tainabagi mahuda constitution na piriba act sing senadana mitop sing tanthokpiu Megha Chandra Congress amadi ate political party sing da tainabagi mahuda constitution na piriba act adu act amadi kanun sing adu senadana mitop sing tanthokna honagadabani haina Manipur Pradesh Congress Committee gi President Kaisa Megha Chandra photokre Bapurada lebe MLA sigi residence da pangtokkiba pawginfa amada mangna hai hujik paliba BJP asina loni adaba hiram khudima Congress da tainaraga afaba lengak purakani haiba wakulon aranbani thadoko phai Manipur illegal immigrant kya changsal liba se Congress na thoram bani haina BJP lusingu sina Congress na maral sirok liba se lenga lon hitabagi taina bani illegal immigrant se matang da center amasung state da pali BJP lenga na tohum thokbo thabak amada tobo lekte center da BJP na se tranga amadi state se tara lenga pairak labani thaglab se asida illegal immigrant sing kayam yamna masak khangtoktuna halangkiba lekrabagi hangbolena atopa party da aisanabi mahuta leiriba action senaduna mitop sing ase taktokadabani Nampu saboda lengak paini haiba wakalon asinadi Manipur da tangdu letaba purupangam hairi Hujik pau ene maru e pau pizaba matang silojare makata babde kidamak mayam punangai minasi tuina channel asimung sibidun like and subscribe to Wiramu